Manipur law and order ngaknaba hotnabada achouba thodang lauriba singi manungda ama oiriba BDF personal singna Phangliba Khutshumal Asi Henna Pikpana Khudong Chadaba kaya Mayoknare HAINA all Manipur BDF Employees Welfare Association na THADORAKPA CHEROL mana PHONGDORAKLI CHEROL asina hai BDF personal sing asina hotnaba yaba kaya hotnaduna laklabasu awat pana pik Thanduna Lady, awat pasing asiki manungda, matam ga chunaba Khutshumal Phangdaba asine Henna awaba mo oihali. Awaba sing asiki yang nagalengak amadi marilay na basing na Khutshumal Asi, matam ga chunaba mongda, pirakani haibagi thazaba thamlabasu, Lok Sabha Mikal Naksilak pana maram oiraga, code of conduct laklabadi, order thokpa, yaroy dabana, mipaiba mo oirakli. Video personal, listing taraga yangkaina, lengak ta thamliba thazaba asi code of conduct laktringaygi, mawayna na thabakta, onthok piyu, hairi. Nakalamaramda, Hausik Manipur Thokliba Irang as the BDF personal singna, Tongan ba Khudong Tinangai Oba Mapam Jam Henbada Matok Dogduna Lakli, Amadi, Hausik Surtori, Masida personal sing as not Henriba, Awat Pakaya si Yang Sinbiu, Bunker Sing Samzin Biu, Manipuri Apun Basaktam Ngaknaba Hotnaba the BDF personal singna, Angamba Thoudang Logani, Hainasu, Cheroles na Makatari.